ꯃꯥꯛ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯥꯎꯕ ꯄ꯭ꯂꯦꯌꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯋꯥꯔꯤꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯇꯤꯝ ꯃꯦꯝꯕꯔꯁ, ꯀꯣꯆꯦꯁ ꯑꯃꯗꯤ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯇꯠꯇꯅ ꯁꯣꯟꯅꯔꯤ꯫ ꯑꯩꯒꯤ ꯀ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣꯒꯤ ꯋꯥꯔꯛ ꯑꯦꯊꯤꯛ ꯀꯔꯝꯅ ꯃꯤꯠꯌꯦꯡ ꯆꯪꯈꯤ ꯍꯥꯏꯔꯒꯗꯤ ꯚꯤꯔꯥꯠ ꯀꯣꯍꯂꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ "ꯑꯩꯒꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯗ꯭ꯌꯨꯜꯗꯤ ꯇ꯭ꯔꯦꯅꯔꯅ ꯄ꯭ꯂꯥꯟ ꯇꯧꯏ, ꯑꯗꯨꯕꯨ ꯀ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣꯗꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯂꯧꯏ꯫ ꯚꯤꯔꯥꯠ ꯀꯣꯍꯂꯤꯅ ꯍꯥꯏ ꯃꯦꯁꯤ ꯖꯤꯅꯤꯌꯁꯅꯤ, ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕꯅ ꯔꯣꯅꯥꯜꯗꯣ ꯃꯦꯁꯤꯗꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯜꯂꯤ"꯫ 2003 ꯑꯃꯗꯤ 2004ꯒꯤ ꯁꯤꯖꯟꯒꯤ ꯃꯔꯛꯇ ꯃꯦꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯃꯦꯅꯦꯖꯔꯅ ꯀ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣꯕꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯀꯧꯏ꯫ ꯑꯦꯁꯤꯁꯇꯦꯟꯠ ꯃꯦꯅꯦꯖꯔꯅ ꯔꯣꯅꯥꯜꯗꯣꯗ ꯍꯥꯏ, "ꯑꯐꯕ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯕꯇꯅ ꯂꯣꯏꯕ ꯅꯠꯇꯦ, ꯏꯁꯣꯔꯅ ꯅꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯇꯦꯂꯦꯟꯠ ꯄꯤꯔꯤꯕꯅꯤ, ꯃꯥꯂꯦꯝꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯐꯥꯎꯕ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯅꯕ꯫ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯑꯗꯨꯕꯨ ꯅꯪꯅ ꯐꯪꯅꯤꯡꯂꯕꯗꯤ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯆꯥꯡꯆꯠ ꯑꯗꯨꯗꯒꯤ ꯍꯦꯟꯅꯤꯡꯗ꯭ꯔꯒꯗꯤ"꯫ ꯀꯨꯏꯔꯣꯖꯅ ꯍꯥꯏ ꯔꯣꯅꯥꯜꯗꯣꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ꯫ ꯑꯌꯥꯝꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯇꯦꯂꯦꯟꯠ, ꯁ꯭ꯇꯔꯣꯡ ꯄꯔꯁꯣꯅꯦꯂꯤꯇꯤ, ꯄꯔꯄꯁ ꯄꯨꯟꯅ ꯌꯥꯎꯕ ꯑꯣꯏ꯫ ꯅꯣꯡꯃ ꯁꯟꯙꯥꯒꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯨꯏꯔꯣꯖꯅ ꯕꯤꯜꯗꯤꯡꯒꯤ ꯃꯅꯤꯡꯒꯤ ꯖꯪꯒꯜ ꯑꯗꯨꯗ ꯄꯥꯝꯕꯤ ꯑꯃ ꯅꯣꯝꯕ ꯎꯏ꯫ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯦꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀ꯭ꯂꯕꯀꯤ ꯃꯤꯁꯤꯡꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ꯭ꯔꯥ ꯍꯥꯏꯅ꯫ ꯀꯨꯏꯔꯣꯖꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯗꯨꯅ ꯊꯤꯖꯤꯜꯍꯟꯕꯗ ꯔꯣꯅꯥꯜꯗꯣ ꯖꯪꯒꯜ ꯑꯗꯨꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯔꯣꯅꯥꯜꯗꯣꯒꯤ ꯇꯤꯝꯃꯦꯠꯁꯤꯡ ꯄ꯭ꯔꯦꯛꯇꯤꯁꯀꯤ ꯃꯇꯨꯡꯗ ꯂꯨꯖꯕ ꯆꯠꯅꯈ꯭ꯔꯒ ꯕꯤꯜꯗꯤꯡꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯑꯀꯨꯠ ꯑꯇꯣꯡ ꯅꯥꯏꯕ ꯖꯪꯒꯜ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤ꯫ ꯃꯍꯥꯛ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯕꯣꯜ ꯑꯗꯨ ꯀꯟꯅ ꯀꯥꯎꯏ, ꯑꯗꯨꯒ ꯑꯀꯨꯠ ꯑꯇꯣꯡ ꯅꯥꯏꯕ ꯖꯪꯒꯜ ꯑꯗꯨꯗ ꯕꯣꯜ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯆꯦꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯕ ꯕꯥꯎꯟꯁꯇ ꯕꯣꯜꯕꯨ ꯁꯦꯟꯅꯕ ꯉꯝꯅꯕ꯫ ꯀꯨꯏꯔꯣꯅ ꯍꯥꯏ ꯔꯣꯅꯥꯜꯗꯣꯒꯤ ꯄꯥꯎꯈꯨꯝ ꯋꯥꯍꯩꯗ ꯌꯥꯎꯗꯦ꯫ ꯃꯍꯥꯛ ꯃꯦꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯇ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯂꯦꯞꯈꯤꯗꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯔꯣꯅꯥꯜꯗꯣ ꯉꯁꯤꯁꯨ ꯑꯍꯦꯟꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯦꯂꯥꯏꯠ ꯃꯦꯟꯇꯦꯂꯤꯇꯤ, ꯋꯥꯔꯛ ꯑꯦꯊꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗꯁꯦꯠ ꯑꯃꯗꯤ ꯕꯤꯂꯤꯞ ꯁꯤꯁꯇꯦꯝꯗꯒꯤ ꯍꯧꯏ꯫ ꯋꯥꯔꯛ ꯑꯦꯊꯤꯛꯀꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯄꯥꯝꯕꯤꯔꯒꯗꯤ ꯀꯣꯃꯦꯟꯠꯇ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯩꯈꯣꯏꯒꯤ ꯈꯟꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯥꯖꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯨ ꯑꯣꯏ꯫ ꯀ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯁꯨ ꯃꯥꯂꯦꯝꯒꯤ ꯑꯐꯥꯎꯕ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯩ꯫ ꯉꯁꯤ ꯃꯍꯥꯛꯀꯤ ꯆꯍꯤ 39 ꯑꯣꯏꯔꯕꯁꯨ ꯆꯍꯤ 15ꯒꯨꯝꯅ ꯎꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠꯇ 7% ꯕꯣꯗꯤ ꯐꯦꯠ ꯑꯃꯗꯤ 50% ꯃꯁꯜ ꯃꯥꯁ ꯑꯣꯏ꯫ ꯀ꯭ꯔꯤꯁꯇꯤꯌꯥꯅꯣ ꯐꯤꯐꯥ ꯋꯥꯔꯜꯗ ꯀꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯅ ꯆꯦꯟꯕ ꯑꯦꯊ꯭ꯂꯤꯠꯅꯤ꯫ ꯔꯣꯅꯥꯜꯗꯣꯒꯤ ꯀꯣꯆ ꯃꯨꯔꯤꯅ ꯔꯣꯅꯥꯜꯗꯣꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏ꯫ ꯆꯦꯝꯄꯤꯌꯟꯁ ꯂꯤꯒꯀꯤ ꯃꯦꯆ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯔꯣꯅꯥꯜꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯒ ꯍꯜꯂꯛꯏ꯫ ꯑꯇꯣꯞꯄꯁꯤꯡꯒꯨꯝꯅ ꯃꯦꯆ ꯂꯣꯏꯔꯒ ꯌꯨꯝꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯇꯤꯝꯒꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯑꯣꯏꯅ ꯆꯠꯂꯤ, ꯑꯗꯨꯒ ꯄꯨꯡ 1 ꯋꯥꯔꯛꯑꯥꯎꯠ ꯇꯧꯏ, ꯑꯗꯨꯒ ꯀ꯭ꯔꯥꯏꯑꯣꯊꯦꯔꯥꯄꯤ ꯇꯧꯏ꯫ ꯋꯥꯔꯛ ꯑꯦꯊꯤꯛꯀꯤ ꯑꯔꯊ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯅꯨꯡꯗꯥꯡ ꯑꯣꯏꯔꯕꯁꯨ ꯁꯥꯟꯅꯕ ꯅꯠꯇꯦ, ꯃꯇꯝ ꯄꯨꯝꯕꯗ ꯖꯍꯥ ꯃꯇꯝꯗ ꯃꯊꯧ ꯇꯥꯔꯛꯄꯗ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯟꯅ ꯊꯥꯡꯖꯟꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯔꯣꯅꯥꯜꯗꯣꯒꯤ ꯑꯦꯂꯥꯏꯠ ꯃꯦꯟꯇꯦꯂꯤꯇꯤ ꯍꯥꯏꯕ ꯌꯥꯏ꯫ ꯖꯤꯑꯣꯚꯣꯅꯤ ꯃꯣꯔꯤꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯋꯥꯔꯛꯑꯥꯎꯠꯇ ꯏꯟꯇꯦꯟꯁꯤꯇꯤ, ꯗꯦꯗꯤꯀꯦꯁꯟ ꯑꯃꯗꯤ ꯄꯣꯖꯤꯇꯤꯚ ꯑꯦꯇꯤꯇ꯭ꯌꯨꯗ ꯎꯕ ꯐꯪꯏ ꯍꯥꯏꯅ꯫ ꯅꯣ ꯁꯣꯔꯠꯀꯠꯁ꯫ ꯖꯨꯚꯦꯟꯇꯁꯀꯤ ꯃꯤꯗꯐꯤꯜꯗꯔ ꯕ꯭ꯂꯦꯁ ꯃꯦꯇ꯭ꯌꯨꯗꯤꯅ ꯍꯥꯏ ꯃꯈꯣꯏꯅ ꯃꯦꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯀꯤ ꯒꯦꯝꯗ ꯌꯥꯝꯅ ꯋꯥꯅ ꯒꯦꯝ ꯉꯝꯈꯤ꯫ ꯇꯤꯝ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛ ꯋꯥꯃꯟꯈꯤꯗꯨꯅ ꯁꯨꯇꯤ ꯂꯧꯅꯈꯤ, ꯑꯗꯨꯕꯨ ꯔꯣꯅꯥꯜꯗꯣ ꯅꯨꯡꯇꯤꯒꯤꯒꯨꯝꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯂꯦꯞꯂꯝꯗꯦ꯫ ꯔꯣꯅꯥꯜꯗꯣꯗ ꯍꯪꯉꯤ, "ꯅꯪ ꯋꯥꯗ꯭ꯔꯤꯕꯔꯥ? ꯅꯪ ꯄꯣꯊꯥꯐꯝ ꯊꯣꯛꯏ"꯫ ꯔꯣꯅꯥꯜꯗꯣꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯄꯣꯊꯥꯔꯦ, ꯑꯗꯨꯅ ꯍꯧꯖꯤꯛ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯅꯤ꯫ ꯔꯣꯅꯥꯜꯗꯣ ꯑꯣꯏꯕꯒꯤꯗꯃꯛ ꯑꯩ ꯃꯁꯤ ꯇꯧꯕ ꯇꯥꯏ"꯫ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯎꯔꯒ ꯔꯣꯅꯥꯜꯗꯣꯒꯤ ꯕꯤꯂꯤꯐ ꯁꯤꯁꯇꯦꯝꯒꯤ ꯃꯃꯤ ꯑꯃ ꯎꯕ ꯐꯪꯏ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯕ ꯂꯝꯆꯠꯅꯤ, ꯃꯁꯥꯕꯨ ꯉꯥꯛꯅ ꯆꯠꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯕ ꯃꯊꯧ ꯇꯥꯏ, ꯅꯠꯇ꯭ꯔꯒꯗꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯄꯔꯐꯣꯃꯦꯟꯁꯇ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯦꯜꯂꯣꯏ꯫ ꯁꯤꯒꯨꯝꯕ ꯋꯥꯔꯛ ꯑꯦꯊꯤꯛ ꯁꯦꯝꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯏ꯫ ꯔꯣꯅꯥꯜꯗꯣ ꯄꯣꯔꯇꯨꯒꯜꯗꯒꯤ ꯃꯦꯟꯆꯦꯁꯇꯔꯗ ꯂꯥꯛꯄꯗ ꯀ꯭ꯋꯤꯟꯇꯟ ꯐꯣꯔꯇ꯭ꯌꯨꯟ ꯇꯤꯝꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯍꯥꯏ ꯀ꯭ꯋꯤꯟꯇꯟꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯃꯁꯥꯃꯛꯄꯨ ꯄꯨꯝꯅꯃꯛꯇꯒꯤ ꯑꯍꯦꯟꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯅꯤꯡꯍꯟꯅꯗꯕ ꯉꯥꯛꯇꯅꯤ꯫ ꯔꯣꯅꯥꯜꯗꯣꯅ ꯍꯥꯏ ꯃꯣꯏ ꯃꯁꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯃꯗꯤ ꯄ꯭ꯔꯦꯛꯇꯤꯁꯄꯨ ꯇꯧꯕꯒꯤ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯏ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯇꯦꯂꯦꯟꯠ ꯑꯣꯏꯕ ꯄ꯭ꯂꯦꯌꯔꯁ ꯎꯈꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇ ꯔꯣꯅꯥꯜꯗꯣꯒꯨꯝꯅ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯋꯥꯈꯜ ꯄꯣꯛꯇꯦ꯫ ꯁꯨꯇꯤꯡ, ꯗ꯭ꯔꯤꯕ꯭ꯂꯤꯡ, ꯁ꯭ꯇꯦꯞ ꯑꯣꯚꯔ, ꯋꯦꯠ ꯇ꯭ꯔꯦꯅꯤꯡ, ꯀꯥꯔꯗꯤꯑꯣ, ꯑꯦꯟꯗꯨꯔꯦꯟꯁ ꯄꯨꯝꯅꯃꯛꯇ ꯔꯣꯅꯥꯜꯗꯣꯅ ꯄꯨꯝꯅꯃꯛꯇꯒꯤ ꯌꯥꯝꯅ ꯇꯧꯕ ꯑꯣꯏ꯫ ꯆꯍꯤ 15ꯗꯒꯤ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯥꯏꯄꯥꯛꯄꯁꯤꯡ ꯎꯔꯒ ꯀꯔꯤꯁꯨ ꯉꯛꯇꯦ꯫ ꯃꯍꯥꯛꯇꯤ ꯍꯣꯠꯅꯕ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯁꯦꯜꯐ ꯕꯤꯂꯤꯐ, ꯃꯁꯥꯃꯛꯄꯨ ꯊꯥꯖꯕꯒꯤ ꯍꯩꯅꯕꯤ ꯃꯉꯣꯟꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯔꯝ, ꯃꯍꯥꯛ ꯃꯁꯥꯃꯛꯄꯨ ꯌꯥꯝꯅ ꯊꯥꯖꯩ꯫ ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯕꯗ ꯈꯜꯂꯤ ꯃꯍꯥꯛ ꯄꯨꯝꯅꯃꯛꯇꯒꯤ ꯏꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯅ꯫ ꯋꯥꯔꯛ ꯑꯦꯊꯤꯛꯀꯤ ꯑꯔꯊ ꯃꯇꯝ ꯄꯨꯝꯕꯗ ꯊꯕꯛꯇ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ,
नत्रगा अहिंगदा पुंग अनीदा हौगꯠलगा प्रैक्टिस तौ हाइबा नते नत्रगा अवाबा थबक अमदि लौसिंगि थबकता अवाय अखुम तौनाना लैयु हाइबा नते मसी नंगी बिलीफ सिस्टम नि नसाबु थाजबगी मरमदनी मसी नंगी थबकता उबा फंगी मसी हैसिंगबना नते मसी चही कयागी होनाजमनगी तुंगदा फंगी रोनाल्डो की मरमदे येंगलगदी मागी बिलीफ सिस्टम दा पोसक अनिखक खंगबा ngami अहानबदा माग मसामंगना खंगले मदुदी महाक एलाइट लेवल की प्लेयर अमनी हाइ मरम असिना महाकी ट्रेनिंग अमदी परफॉर्मेंस सु मसीगा मानना ओइनी हाइबदी नंग नसाना थाजरबदी नंगना खल्लिबदु तौबा ngami मसा मथंता इसागी हैनबी ओलै अनीसुबदा महाकना खंगनी मदुदी महाक पुनमक्तगी हेंद्री फावबा पेलोय हाइबा मरम असिना महाक मसामकपु अमदी गेमबु अमुक्का हेना होटनादुना अवोनबा पुरकनबा होटनरी करिगुम्बा मागना पोसक अनीसिबु माकी बिलीफ सिस्टम दा यावरमद्रगदी फुटबॉल गुमना पैसा यामना चंगबा अमदी यामना कॉम्पिटिटिव ओइबा अमदी चही खुदिंगी मतिक चाबा प्लेयर कयाना चंगकपा लेप्तबा मफम असिदा क्रिस्टियानो की होटनबा कनबगी वारी तना लोइबा नाइद्रिबसि ओइरमबो करिगुम्बा नंगसु चैंपियन ओइनिंगबा पामलगदी अपिक अपिकपा वासिंगबु येंसिंदुना एक्शन लौदुना इसाबु थाजबा पुरकपा तंबियु नसागी वर्क एथिक स्ट्रॉंग तौबियु मयामना वीडियो असिबु खजिक्तंग फावबा पामलगदी चैनल असिबु सब्सक्राइब तौबिरमु कमेंट दा अचुमरान हाइबिरउ मथंग दा चुमथोक चरक्के।